Asum lakpana Waithou yausilakli. Lambi adudagi panglap laptana uriba chingagi thelda kihomna pareng hauriba adu yengbada pukning huningai gi masakni. Nakanda laiba pat macha singdudana tharo thambalna phugaina satli. Kana masunglangi damak pusat pano khudhaiba kanana buthariga onthokna phajana haukhre. Piktak tauba yumdugi sumangda hailaiga loinana duk thakibagi manam koktriba matangni. Ahal ahumduna changlakliba adu. Mani Chandra yaksin taishin ba yaudana masa nana laiba yum madu ubada mabukningda sumna khalli. Yum lai kere sina takpadi. Yum sigi makhada lairiba miyoy kudimak minung si thaujal da natana lamchat bebarsu aduki matik phajarangani. Tanja aduda Gopalna achikpado thugairektuna. Sir, kaido yawarge? Mani Chandra du ik atauduna. Ha, kari Gopal kaisu taudida lao jangasi. Moigi shiti mimta wala bude ni sir. Lairangani kauragi yengsi. Manglem nangamta kauragi yengo. Funny sir. Hai, nuibu engonda sara kaurakanu yambung oina adum icham chamna kauru haibasida yaba kauba leitrene ko. Sir, yambung kaubudo khara yangmale tawbani. Fare, sir na nungaitragadi ngasidagi yambung hekta kaujarage. Hoine. Wari se amaromda sakhidore. Mi leibra hana amta yengone. Manglemdu imunglomda haifet on sinduna. Yum sibu kana laige. Mi mata laitabro. Khonjela du tabada paridu taha thoglakpani. Leiram liba miyoi singdu ubada ma bab taraduna taram kausilli. Yani pida somda linksin biyo. Yareda. Asumna nupa ahumdu masana na thariba phida aduda changsinduna phammi. Ngaihak wari watai tawraba tungda aphaba numit thaban yengduna luhongbagi matam lepthoknaraba tungda makhoi sumayumlomda hankre. Gari thaujalakpagi makholdu tabada tharik gate to tapna hangtorai. Aduga imunglomda punna changminaraktuna. Moi pabu kari hainara age. Ngai ko ni sija Gopal ga manglengwa se office ta thabakna nandu na leirabani aduna ne cha do ahoba momdang thakminaraga kaina naba yambo cha di torgumse akhoi adu thaksile yaba ado khoi ju haido na ba torage delivery ge poche pi na ba khara chule hori oh phare si na luba nate hoi yambo ado item sina lon macha do mahau lai ina hawone ba ado ngasi thabak na yadre ba nongma phajano ina thakjarage yaida noi gi thabak sina marol ama sinbane hayeng luhongbasu thabak ni yadre na muk tok toira adum naga tawradi teimati sauni he item se ada am tang de yokshala ade akhoi am bungna yaba yada ba luhongmodi adum yorni Asi hairaga mayamdu pulap nokminai. Ngaihaki tungda ani dusu hankre. Tanja aduda James Kaloyaga sulakli. Aduga Mani Chandra gi manakta prap changsinduna sofa aduda tapna famtharai. Papung, pau haito ba chaluraba? Chalure. Oh, adudi luhongu numiti laptop na rabo papung. Kamai torage. Anirak hanadana banane chatlingai sida pulap lepthoknare adudi am phaini pabo lohongmudi kam kan tarage Mani Chandra du sor sang na hontoktuna Fairen pangkalak pasi oino hongba tar
ꯑꯗꯨꯗꯤ ꯀꯨꯏꯗ꯭ꯔꯦꯅꯦ ꯀꯨꯏꯗ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯃꯕꯨꯡꯗꯨꯗꯤ ꯀꯩ ꯍꯥꯏꯔꯛꯀꯦ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯁꯥꯎꯔꯛꯄ꯭ꯔꯣ ꯁꯥꯎꯗꯦꯗ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯂꯥꯛꯑꯕꯅꯤꯅ ꯂꯤꯠꯇꯅ ꯆꯦꯟꯕ ꯌꯥꯄꯣꯠꯇꯦ ꯏꯕꯨꯡꯉꯣꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯂꯩꯕꯥꯛ ꯃꯆꯥ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦ ꯃꯤꯔꯛ ꯇꯤꯟꯕ ꯏꯃꯨꯡꯅꯤ ꯍꯧꯅ ꯂꯣꯟꯆꯠꯅ ꯈꯪꯉꯤꯕ ꯁꯛꯍꯦꯟꯗꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯅꯤ ꯑꯗꯨꯔꯦꯅ ꯑꯩꯗꯣ ꯁꯣꯝꯗ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯦꯕ ꯑꯗꯨꯅꯅꯦ ꯍꯥꯏꯕ ꯆꯠꯂꯣꯍꯦ ꯀꯩꯗꯧꯕꯒꯤ ꯀꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯂꯩꯔꯤꯗ ꯍꯥꯟꯅꯒꯤꯗꯣ ꯍꯟꯗ꯭ꯔꯤꯕ ꯑꯗꯨꯔꯦꯅ ꯑꯩꯅ ꯅꯍꯥꯟ ꯊꯥꯈꯤꯕ ꯅꯝꯕꯔꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯣ ꯌꯥꯔꯦꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ ꯃꯣꯏ ꯑꯅꯤꯁꯨ ꯂꯥꯛꯑꯦꯕ ꯍꯌꯦꯡ ꯊꯣꯛꯂꯛꯑꯒꯅꯦ ꯈꯪꯒꯅꯤꯗ ꯐꯔꯦ ꯊꯝꯃꯣ ꯊꯥꯔꯤꯛꯇꯨ ꯃꯆꯥꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯁꯥꯟꯅꯔꯤꯗꯨꯕꯣ ꯔꯥꯏꯅꯥꯅꯤꯗ ꯃꯥꯕꯨ ꯊꯣꯛꯂꯛꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯕꯨꯔꯣ ꯍꯌꯦꯡ ꯊꯣꯛꯂꯛꯑꯅꯤꯌꯦ ꯑꯗꯨꯒꯤꯅꯤ ꯏꯁ ꯐꯔꯦꯗ ꯀꯨꯏꯔꯦ ꯏꯆꯥꯗꯨ ꯎꯈꯤꯗꯕ ꯇꯥꯟ ꯆꯥꯔꯦ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯅꯕ ꯑꯗꯨ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅꯗꯤ ꯆꯪꯉꯔꯣꯏꯗ ꯖꯥꯠꯂꯥ ꯆꯪꯉꯔꯣꯏꯗ ꯃꯥꯅ ꯆꯪꯅꯤꯡꯉꯁꯨ ꯑꯩꯈꯣꯏꯅ ꯆꯪꯍꯜꯂꯔꯣꯏ ꯅꯠꯇ꯭ꯔꯣ ꯅꯤꯄꯥ ꯃꯥꯅꯦ ꯍꯥꯏꯁ ꯅꯣꯏꯒꯤꯁꯦ ꯃꯅꯨꯡꯗ ꯋꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯤꯗ ꯑꯗꯨꯗꯤ ꯏꯆꯥ ꯁꯥ ꯅꯣꯏꯁꯨ ꯐꯝꯍꯧꯈꯣ ꯏꯄꯥꯁꯨ ꯐꯤꯁꯦ ꯍꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯐꯔꯦꯅꯦ ꯑꯗꯣ ꯅꯕꯥꯅꯤꯒꯤꯁꯨ ꯆꯥꯛ ꯍꯥꯞꯍꯜꯂꯕꯅꯤꯀꯣ ꯑꯦꯟꯖꯥꯡꯗꯤ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯑꯃ ꯊꯣꯡꯒꯦꯁꯨ ꯊꯣꯡꯉꯣ ꯀꯩꯅꯣ ꯏꯃꯥꯁꯦ ꯏꯟꯖꯥꯡ ꯑꯃꯐꯥꯎ ꯊꯣꯡꯗ꯭ꯔꯤꯕꯣ 이베만나부디 nga amaga ironba amaga thonghorabane aduda noigi amado taningadina haibanida yare adugo thongadi aikhoigidi hore nungdang oina thongna phatro adumain tawras sakhendu anidugi karakta sat phamjinduna adubai kai hainarage noibu ta hobro James tu loya da falap yengduna magi karan do horai as khangdida kai haidino mabungduna bu yam sauri na hairine kai haina sauri ba as angang oi mali lam heli sinidana horen thilu aduga matung taba paw kona khanarase haire ene hai as kaino asingro noina haisibo sibu phagi to boya waro mogi se manungda kainom leiba mandro loya nangsu kara hayudana pabung na haramdo as nangna hari arge troge Hairakli bawa du tabada sakhen matha khara sabagi mawongda makhutuna makok to haifet khotli aduga sofa aduda nga thaduna wangang da tumin lei mataw aduda nupa ani du yengnaraga thik thik noi sakhen famlambadagi fuk hawatuna fare vai noina harisina asumbo irati ai ngan thoida lona phone tawraga amta hangluki hangalo ado pabungda hanamta hangudana asengbra habdo khangnaba ikai bagi wani ozai bungo adu natradi ai ngas aina hangani wa se hairaga sakhen thajana chak thongliba dagi manakta lakli Thaja sakhengi sakfam do ubada haifet khanjanai yambo kaidawrage nasa nungai tabro kasto de adu be nang nui na ma da phone tawraga kainom ta hangira kai leirage ha kai hangdoino ba adu bro masai ahan gai lakpado kari haina khrage sidang hango sakhendu thinthadana nganthoi da call tawshilli Linthoi shukuide fat parai Hello Thazadu lat tawduna inama How Chan bu kai haininge kainoma hange tawbane Hangu kai dawrage nang na duk yamna koiduna kai haiba
ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏꯗ ꯆꯧꯗꯣ ꯌꯥꯝ ꯁꯥꯎꯕ꯭ꯔꯣ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯉꯥꯎꯕꯤ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯑꯗꯨꯗꯤ ꯉꯁꯥꯏ ꯁꯣꯝꯒꯤ ꯑꯍꯟꯈꯩ ꯂꯥꯛꯄꯗ ꯀꯩ ꯍꯥꯏꯅꯈꯤꯒꯦ ꯑꯩꯗꯤ ꯃꯣꯏꯅ ꯉꯥꯡꯅꯕꯗꯣ ꯇꯥꯍꯧꯗ꯭ꯔꯦ ꯏꯁ ꯌꯥꯝꯅ ꯉꯥꯏꯉꯝꯗꯕ ꯃꯥꯜꯂꯤꯗ ꯑꯉꯥꯡꯁꯦ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤ ꯁꯣꯝꯗ ꯋꯥ ꯑꯃ ꯂꯩꯕꯒꯤꯅꯦ ꯁꯦꯕ ꯀꯩ ꯍꯥꯏꯅꯈꯤꯒꯦꯕ ꯍꯣ ꯑꯗꯨꯕ꯭ꯔꯣ ꯐꯥꯏꯔꯦꯝ ꯄꯥꯡꯈꯠꯂꯛꯄꯁꯤꯗ ꯍꯣꯡꯅꯕꯅ ꯍꯥꯏꯅꯈ꯭ꯔꯕꯅꯦ ꯑꯗꯣ ꯁꯥꯎꯗꯤ ꯁꯥꯎꯅꯈꯤꯗꯦꯀꯣ ꯍꯩꯃꯥ ꯁꯥꯎꯗꯤꯃꯤ ꯅꯪꯕꯣ ꯑꯗꯣꯝꯒꯤ ꯑꯍꯟꯈꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯆꯠꯈꯤꯕꯅꯤ ꯃꯣꯏꯅ ꯁꯥꯎꯔꯛꯑꯦꯅ ꯍꯥꯏꯔꯕ ꯍꯥꯏꯗꯦꯗ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯊꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯖꯕꯨ ꯐꯠ ꯀꯣꯟꯁꯤꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯅꯥꯀꯟꯗꯒꯤ ꯊꯥꯔꯤꯛꯅ ꯁꯅꯥ ꯌꯥꯔꯦꯗ ꯆꯥꯛꯇꯨ ꯐꯥꯎꯗꯤ ꯅꯦꯅꯥ ꯇꯥꯅ ꯊꯣꯡꯍꯟꯕꯅ ꯐꯩꯀꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤ ꯁꯤꯃꯥꯕ ꯑꯩꯗꯤ ꯆꯣꯞꯄꯝꯗꯇ ꯂꯩꯌꯦ ꯈꯔꯁꯨ ꯀꯪꯁꯤꯟ ꯎꯁꯤꯟꯅꯗꯦꯕ ꯑꯩꯈꯣꯏ ꯃꯥꯁꯤ ꯑꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯍꯦꯟꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯊꯥꯖꯅ ꯏꯀꯥꯏꯅ ꯂꯩꯕꯗꯨ ꯎꯕꯗ ꯊꯥꯔꯤꯛꯇꯨ ꯋꯥ ꯈꯖꯤꯛ ꯊꯩꯗꯣꯛꯇꯨꯅ 이베마 ꯅꯪꯕꯨ ꯆꯥꯛꯇꯣ ꯂꯣꯏꯔꯕꯣ ꯍꯣꯏ ꯃꯥꯁꯤ ꯏꯔꯣꯟꯗꯧꯇ ꯉꯥꯏꯔꯦ ꯐꯔꯦ ꯐꯔꯦ ꯃꯣꯏꯁꯤꯡꯁꯦ ꯍꯥꯟꯅ ꯄꯤꯖꯊꯣꯛꯈ꯭ꯔꯁꯤ ꯑꯗꯨꯒ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯀꯣꯟꯅ ꯇꯞꯅ ꯆꯥꯔꯁꯤ ꯍꯣꯏ ꯃꯥꯁꯤ ꯊꯥꯔꯤꯛꯁꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯗꯨ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ ꯇꯟꯕꯨ ꯇꯜꯂꯦꯗ ꯑꯩꯗꯤ ꯅꯪꯅ ꯂꯥꯟꯃꯩ ꯊꯥꯟꯕꯤꯗꯧꯅ ꯉꯥꯏꯍꯥꯛ ꯉꯥꯜꯂꯝꯃꯒ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯏꯃꯥꯁꯤ ꯉꯁꯤ ꯊꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯊꯤꯜꯂꯛꯑꯣꯌꯦ ꯍꯣꯏꯗ ꯐꯥꯏꯔꯦꯟ ꯍꯥꯏꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯁꯤꯕꯨ ꯅꯠꯇꯦ 이베마 ꯅꯪꯅꯦ ꯅꯁꯥꯒꯗꯣ ꯅꯥꯍꯟꯕ ꯌꯥꯗꯦꯀꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯣꯏ ꯏꯃꯥꯁꯤ ꯑꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯗꯔꯀꯥꯔ ꯂꯥꯛꯑꯁꯨ ꯅꯪ ꯌꯥꯝꯕꯨꯡꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯥꯏꯒꯅꯨ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯅꯤꯁꯦ ꯑꯃꯠꯇ ꯑꯣꯏꯔꯕꯅꯦ ꯑꯗꯨꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯒꯗꯕꯅꯦ ꯏꯃꯥꯁꯤꯗꯤꯅꯦ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯦ ꯃꯥꯅ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟ ꯇꯧꯅꯕꯗꯣ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯆꯪꯂꯛꯂꯦ ꯖꯦꯝꯁꯇꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯥꯖ ꯆꯥꯛ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯊꯥꯖꯗꯨ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯔꯛꯇꯨꯅ ꯇꯥ ꯖꯦꯝꯁ ꯂꯣꯏꯔꯦ ꯊꯤꯔꯛꯑꯒꯦ ꯊꯤꯔꯣ ꯅꯕꯨꯡ ꯍꯣꯏꯗꯤ ꯉꯔꯥꯡꯗꯒꯤ ꯑꯅꯧꯕꯒꯤ ꯃꯈꯨꯠ ꯌꯦꯡꯉꯅꯤꯅ ꯆꯔꯥ ꯍꯦꯜꯂꯤꯕꯅꯤꯀꯣ ꯏꯁ ꯋꯥꯔꯤ ꯐꯥꯎꯗꯤ ꯑꯗꯨꯝ ꯌꯥꯕꯅꯤ ꯁꯛꯍꯦꯟꯅ ꯋꯥꯗꯣ ꯃꯔꯛ ꯐꯠ ꯊꯠꯇꯨꯅ ꯅꯣꯏꯁꯦꯀꯣ ꯆꯥꯛꯁꯦ ꯄꯤꯗꯤ ꯄꯤꯖꯅꯤꯡꯗ꯭ꯔꯕꯅꯤꯍꯦ ꯑꯩꯉꯣꯟꯗ ꯐꯖꯅ ꯈꯥꯏꯔꯒꯅꯦ ꯁꯥꯟꯅꯈꯤꯕꯒꯤ ꯏꯁ ꯅꯪꯅ ꯄꯤꯖꯅꯤꯡꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯆꯥꯗꯣꯔꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯁꯤꯕ ꯍꯥ ꯉꯥꯡꯅꯔꯤꯕ ꯋꯥ ꯑꯗꯨꯗ ꯊꯥꯔꯤꯛꯇꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯩꯃꯥ ꯆꯪꯉꯛꯑꯣꯅꯦ ꯅꯣꯏꯕꯣ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯄꯨꯂꯞ ꯂꯦꯞꯄꯤꯗꯨꯕꯣ ꯁꯦ ꯁꯤꯗ ꯐꯝꯃꯣ ꯅꯣꯏꯅ ꯄꯨꯂꯞ ꯂꯩꯔꯗꯤ ꯏꯃꯧꯁꯦ ꯏꯀꯥꯏꯕ ꯇꯥꯔꯦꯗ ꯐꯔꯦ ꯑꯗꯨꯗꯤ 이베마 이마수 호랭이 ꯀꯩꯀꯩꯅꯣ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯈꯤꯒꯦ ꯅꯪꯁꯨꯅꯦ ꯅꯕꯨꯡꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯨ ꯀꯩꯝꯇ ꯏꯀꯥꯏꯒꯅꯨ ꯃꯥꯁꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯊꯥꯖ ꯑꯩꯈꯣꯏꯗꯤ ꯀꯩꯝꯇ ꯏꯀꯥꯏꯔꯨꯅꯨꯀꯣ ꯅꯣꯏꯒꯤ ꯍꯦꯛ ꯂꯣꯏꯕꯒ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯨ ꯃꯊꯪ ꯇꯧꯊꯔꯛꯑꯗꯕꯅꯤ 이카이데다 ꯀꯩꯗꯧꯕꯩ 이카이ꯗꯣꯏꯅꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯛ ꯑꯗꯨꯝ ꯈꯪꯅꯗꯅ ꯂꯩꯔꯁꯤꯕꯣ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯗꯨ ꯊꯥꯖ ꯅꯣꯏ ꯍꯦꯔꯣꯁꯦ ꯈꯔꯗꯤ ꯂꯤꯛꯄꯅꯤꯀꯣ ꯍꯌꯦꯡ ꯏꯆꯟꯅ ꯁꯤꯃ ꯆꯥꯒꯦ ꯁꯤꯃ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯗ ꯀꯣꯜ ꯍꯦꯛꯇ ꯇꯧꯔꯨ ꯅꯕꯨꯡ ꯊꯕꯛ ꯇꯧꯒꯦ ꯌꯥꯔꯦꯗꯣ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯐꯅꯌꯥꯝ ꯍꯨ ꯀꯥꯝꯁꯤꯜꯂꯁꯨꯅꯦ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯌꯦ ꯏꯁ ꯌꯥꯝ ꯆꯦꯛꯁꯤꯟꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯁ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯂꯣꯌꯥ ꯏꯕꯥꯅꯤꯕꯨ ꯆꯠꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯣ
Ngai ko he. Chala su chak sidang di phajana char ka chak si kedroge. Is pagi to bunida mi chak sida bu chage na ngai ri natro. Hoida. Nok sina sum pagi to ne. Adu thaja hayeng di noi da loya gi shu Hyderabad gi ama paithro ka doriye. Aduna masa se monda yam nungai ri. Sere na ro haise. As pau sidi onthok na thukre da. Thudredi kaino he. Asumna imungdu langba yaba langlaba tungda numidang wairam yoksilaktuna thajabu thinba chatnanabani haiduna kanna loshinari. Bema, nangbu loirabo. Imase loire thokpa yaraniye. Phare. Adudi chalo. Nang yambungda ne chalukhige na amtang khoiramuro. Hoi imase. Thaja sakhen gi rumda amuk lakle. Sakhen su kari wakhal bu khaliba phamungduda tumin phamduna leirami. Thaja moli changlaktuna sakhen gi makhong sokna khurum jarai. Yambu, ayamu salukhige. Sakhen thajabu tapna hogat piduna makhutuna thajagi makhut anida chetna paisilai. Bem, nang phajana chaluko. Yum yoraga mapan thokpa yadego. Yambungsu nangbu yam thuna lawba lakani. Yambu, ayambu na haiba loini ingariye. Wa adu tabada sakhen nokfet tauje. Adu buro yambu, nangse ngangnaba yamna wai hai. Adu tawganuko. Babunga imasiga na haibada harau na adum tabiyo. Moidi ahangi mata moisila abane. Aduna kita da pukning nung sikini ba. Aidi imasiga babunga se. Ay maghepo piba. Ima baba adune kanjari bane. Thaja pikliba khupiktuga magi yambungbu warakpoi kaiboy nganglakliba wa adu tabada sakhendu nokfet tawna. Is nangondadi kanana ise ngangna boy hariba. Imasi na hai ni kaino. As adudi moina khangdabagini he. Aise ngangna boy harido. Nasumlangi damakte sidagidi nang ni nakta leiradabani na kaisu warorena ne. Imasi da nangna kara haibiram. Taning deko asibu wane na. Adobe karigino khangdi. Nang ni nakta gi hek lapthoki bugane. Wakal se itafo mama sukang khangdeba. Sibu kaigino bo. Ha, sibu kaigino haba. Yambo, andudi aisu khangdiye. Bem, ngasi ingonda fauriba sigumna nangondadi supau faudabra. Yambo, kaidobagi fauroidoino. Aigisu yambungdagi tadana thamoisida nangi nungsibana pikthana pathokhe yauriye. Is asengbra. Khangde dabe. Nangse satkini khanbada isase waganu haibe yadi. Yare ko punsigi lapna dawdu ngaigre. Tanja aduda makhadagi tharikna. Bema, mi loina thongna khrene nangbo. Yambo, imasina kauri e. Aisa lokhige. Thaja chatke haiduna mamai lei thorakpada sakhen na khamlaklami. Sakhen pocketagi wallet tu lakthoktuna 10K satok laga thaja da pirai. Bem, se sina kaino nangna saning bukara leiraga chauko. Yambo, pidrosu yaraniye. Yade tahui deba. Ado bem, nangna leiba thokpadi yadego. Noi namado ina lehallo. Adugane hayeng po chei leiramdai dusune. Aina paisa khara pirakani. Adu su log do bayaro ko. Yambo, madumadi ai bungak biyo. Paisa da lomba ngamzaruye. Warobi gano. Aigi lairaba ibungduna masal aigi ne haiduna leita angamba khara tambirakpado maduna aigi apen mane. Yambungna leibiningba leirabasu hayeng yambungina nakta leiraba matamduda oina leibiyo. Phare ngasigi oinadi selse lokrage. Bem, nangi wakalna du yorubadi ai nangondda mungana hairaroi. Nangi puksel sibudi
ꯑꯩꯅ ꯊꯥꯒꯠꯂꯤꯀꯣ ꯑꯗꯨꯗꯤ ꯌꯥꯝꯕꯨꯡ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯐꯖꯅ ꯆꯠꯂꯣ ꯍꯣꯏ ꯁꯛꯍꯦꯟ ꯊꯥꯖꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯟꯅꯗꯨꯅ ꯌꯦꯡꯍꯧꯏ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯅꯤ ꯂꯣꯌꯥꯗꯨ ꯑꯦꯌꯔꯄꯣꯔꯠ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯅꯤ ꯁꯛꯍꯦꯟꯒꯤ ꯀꯣꯜ ꯂꯥꯛꯂꯤꯕ ꯑꯗꯨ ꯍꯜꯂꯣ ꯍꯦꯜꯂꯣ ꯅꯤꯄꯥ ꯍꯥꯎ ꯅꯪꯕꯨ ꯆꯠꯇ꯭ꯔꯤꯕꯣ ꯄꯨꯡꯗꯤ ꯇꯥꯔꯛꯀꯗꯧꯔꯦ ꯑꯣ ꯂꯣꯏꯁꯜꯂꯤꯌꯦ ꯁꯛ ꯐꯖꯕꯣ ꯁꯣꯝꯗ ꯃꯤꯍꯨꯟꯒꯁꯦ ꯃꯐꯝ ꯆꯥꯅ ꯑꯝꯇ ꯍꯨꯟꯗ꯭ꯔꯖꯥꯠꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯍꯧꯅ ꯁꯥꯅꯤ ꯀꯩꯅꯣ ꯐꯔꯦ ꯆꯠꯅꯕ ꯇꯧꯔꯣ ꯑꯗꯣ ꯍꯣꯔꯦꯟꯗꯣ ꯄꯥꯎ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ ꯆꯥꯟꯁꯁꯨ ꯐꯖꯕ ꯑꯃ ꯄꯤꯔꯀꯥꯟꯁꯤꯗꯅꯦ ꯍꯣꯔꯦꯟ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯅ ꯑꯃꯨꯛ ꯂꯥꯛꯑꯕ 이보 난 ꯀꯌꯥ 나타이 싸로해 ꯑꯗꯨꯗꯤ ꯆꯠꯊꯣꯛꯎꯔꯣ ꯑꯩ ꯊꯝꯃꯦꯀꯣ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯣꯌꯥꯗꯨ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯦ ꯀꯨꯏꯗꯦ ꯑꯦꯌꯔꯄꯣꯔꯠꯁꯨ ꯌꯧꯈꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯆꯥꯅꯅ ꯔꯥꯏꯅꯥꯁꯨ ꯀꯣꯜ ꯇꯧꯔꯛꯂꯦ ꯂꯣꯌꯥꯗꯤ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯄ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯍꯜꯂꯣ ꯀꯩꯅꯣꯅꯦ ꯂꯣꯌꯥ ꯅꯠꯇ꯭ꯔꯣ ꯂꯣꯌꯥꯗꯨ ꯔꯥꯏꯅꯥꯅ ꯍꯪꯂꯤꯕ ꯑꯗꯨ ꯈꯨꯝꯗꯕꯤꯗ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯁꯤꯖꯨ ꯀ꯭ꯂꯥꯁ ꯃꯅꯥꯅ ꯍꯧꯔꯛꯑꯦꯅ ꯕꯤꯡꯒ ꯁꯦꯀꯠꯂꯛꯏꯅꯦ ꯆꯍꯤꯗꯩꯅ ꯗꯃꯥ ꯍꯟꯈꯤꯕꯅꯦ ꯔꯥꯏꯅꯥꯅ ꯀꯧꯕ ꯑꯗꯨ ꯈꯨꯝꯍꯜꯂꯛꯇꯕꯗꯒꯤ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯂꯣꯌꯥꯗꯨ 이khang ꯈꯪꯅ ꯍꯥ ꯀꯩꯕ ꯇꯥꯏ ꯁꯣꯝꯁꯦ ꯂꯣꯌꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯣ ꯑꯩ ꯔꯥꯏꯅꯥꯅꯦ ꯔꯥꯏꯅꯥ ꯅꯪ ꯍꯧꯖꯤꯛꯀꯤ ꯐ꯭ꯂꯥꯏꯠꯇꯨꯗ ꯌꯥꯎꯕ꯭ꯔꯣ ꯌꯧꯔꯛꯑꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯧꯖꯤꯜꯂꯛꯑꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯍꯣꯏ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯒꯥꯔꯤꯗꯨ ꯇꯞꯂꯤ ꯊꯧꯖꯤꯜꯂꯛꯄꯗ ꯔꯥꯏꯅꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯋꯥꯎ ꯑꯩꯈꯣꯏ ꯔꯥꯏꯅꯥꯁꯦ ꯃꯁꯛ ꯈꯨꯐꯖ ꯑꯃ ꯇꯧꯔꯝꯃꯤꯅꯦ ꯅꯍꯥꯟꯋꯥꯏꯗꯤ ꯀꯨꯆꯨꯒꯁꯦ ꯃꯨꯔꯞꯀ ꯇꯧꯈꯤꯕꯅꯦ ꯍꯧꯖꯤꯛꯅ ꯉꯧꯁꯣꯛꯀ ꯉꯧꯔ ꯊꯣꯛꯂꯛꯑꯦꯃꯤ ꯀꯩ ꯍꯥꯏꯕꯁꯤꯅ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯍꯦꯛꯇ ꯍꯥꯏꯔꯗ꯭ꯔꯅꯦ ꯑꯩꯕꯨ ꯍꯣꯏꯗ ꯌꯦꯡ ꯇꯥꯔꯦꯗꯅ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯑꯇꯣꯞꯄꯅ ꯆꯥꯟꯁ ꯇꯧꯈ꯭ꯔꯗꯤ ꯂꯣꯌꯥ ꯅꯪꯗꯤ ꯁꯣꯏꯗ꯭ꯔꯦ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯕ ꯈꯟꯅ ꯔꯥꯏꯅꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯄꯤꯔꯛꯏ ꯂꯥꯛꯑꯣꯗꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡꯗ ꯀꯥꯒꯦ ꯇꯧꯕꯗ ꯂꯣꯌꯥꯅ ꯀꯩꯅꯣ ꯃꯃꯥꯡꯗ ꯐꯝꯃꯣ ꯃꯤꯅ ꯎꯔꯒ ꯑꯩꯁꯦ ꯅꯪꯒꯤ ꯗ꯭ꯔꯥꯏꯚꯔ ꯃꯥꯟꯈꯤꯅꯦꯕ ꯏꯁ ꯔꯥꯏꯅꯥꯗꯨ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯅꯣꯛꯃꯤ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯒ ꯐꯝꯊꯗꯨꯅ ꯋꯥꯔꯤꯗꯨ ꯇꯞꯅ ꯍꯧꯔꯛꯏ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯆꯥꯒ ꯆꯥꯔꯛꯇ꯭ꯔꯦꯗ ꯀꯩꯅꯣ ꯌꯥꯝ ꯊꯦꯡꯉꯤꯅ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯦꯡꯅ ꯆꯥꯕ꯭ꯔോ ꯆꯥꯗꯦꯗ ꯉꯁꯤꯗꯣ ꯑꯌꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁ ꯈꯔ ꯌꯥꯝꯅ ꯆꯥꯁꯟꯈ꯭ꯔꯕ ꯑꯗꯨꯅ ꯆꯥꯛ ꯀꯌꯥ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕ ꯑꯗꯨꯏ ꯊꯦꯡꯉꯤꯅꯦ ꯑꯣ ꯉꯥꯏꯈꯣꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯊꯥꯏꯅ ꯅꯣꯏ ꯑꯍꯨꯝ ꯁꯨꯡꯊꯥ ꯊꯥꯗꯣꯛꯅꯗꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯇꯧꯔꯤꯕꯣ ꯊꯥꯅꯗꯦ ꯍꯥꯏꯗꯅꯦ ꯑꯗꯨꯕꯨ ꯃꯇꯝ ꯃꯥꯅꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯨꯟꯗ꯭ꯔꯦꯗ ꯍꯣꯏꯗ ꯃꯇꯥꯡꯒꯤ ꯍꯥꯏꯗꯨꯅꯤ ꯊꯕꯛꯁꯨ ꯇꯧꯗꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯏ ꯑꯗꯨ ꯔꯥꯏꯅꯥ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯀꯩ ꯄꯥꯎꯅꯣ ꯇꯥꯗꯤꯌꯦ ꯀꯩꯅꯣ ꯁꯛꯍꯦꯟꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯣ ꯅꯕꯥꯅꯤꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯗꯨꯗ ꯍꯥꯏꯔꯝꯃꯗ꯭ꯔꯅ ꯈꯜꯂꯨꯔꯦ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯉꯔꯥꯡ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯅꯣꯏ ꯑꯍꯨꯝ ꯄꯨꯜꯂꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗ ꯑꯩꯅ ꯀꯩ ꯂꯩꯔꯒꯦꯅ ꯍꯪꯕꯗ ꯍꯌꯦꯡ ꯂꯥꯛꯑꯒ ꯈꯪꯅꯤ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯩ ꯄꯥꯎꯅꯣ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ ꯌꯥꯕꯨꯗꯤ ꯌꯥꯕ ꯑꯗꯣ ꯃꯃꯜ ꯈꯔ ꯀꯥꯍꯟꯈꯤꯒꯦ ꯃꯃꯜ ꯋꯥꯡꯃꯜꯂꯁꯨ ꯇꯥꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕꯗꯣ ꯍꯟꯊꯔꯛꯄꯅꯤꯀꯣ